ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯇꯥ ꯊꯣꯡ ꯂꯣꯟꯁꯤꯟꯕꯗ ꯃꯥꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯕꯤꯗꯣ ꯊꯣꯡꯕꯥ ꯑꯗꯨꯗ ꯃꯐꯝ ꯆꯥꯗꯨꯅ ꯆꯞꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯆꯩꯅꯥꯗꯨꯅ ꯃꯔꯝ ꯑꯣꯏ ꯉꯥꯏꯍꯥꯛꯇꯤ ꯎꯡꯉꯤ, ꯈꯥꯡꯕ ꯉꯝꯂꯝꯗꯦ ꯆꯩꯅꯥꯗꯣ꯫ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯉꯤ ꯃꯁꯥꯗꯣ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯡꯗꯣ ꯀꯟꯅ ꯅꯝꯃꯛꯏ, ꯍꯥꯡꯗꯣꯛ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ꯫ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯄꯥꯜꯗꯒꯤ, "ꯊꯣꯡ ꯍꯥꯡꯗꯣꯛ, ꯑꯩ ꯂꯥꯛꯑꯦ꯫ ꯅꯪꯅ ꯑꯩꯕꯨ ꯉꯁꯥꯏ ꯂꯥꯛꯍꯟꯅꯤꯡꯈꯤꯕꯗꯥꯏ? ꯍꯧꯖꯤꯛ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯒ ꯀꯔꯤꯒꯤ ꯅꯥꯊꯩꯒꯦ ꯍꯣꯠꯅꯔꯤ? ꯊꯣꯛꯂꯛꯑꯣ ꯃꯄꯥꯜꯗ, ꯀꯔꯤꯒꯤ ꯏꯃꯨꯡꯗ ꯆꯪꯂꯒ ꯂꯣꯠꯂꯤ?" ꯑꯁꯨꯝꯅ ꯁꯦꯡꯒꯣꯏꯅ ꯃꯄꯥꯜꯗꯒꯤ ꯍꯥꯏꯔꯛꯄ꯫ ꯃꯗꯨ ꯇꯥꯕꯗ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯅꯥꯎꯕ꯫ ꯊꯣꯡꯗꯨꯁꯨ ꯇꯞꯅ ꯊꯤꯜꯂꯝꯕꯗꯒꯤ ꯍꯦꯟꯅ ꯐꯤꯕꯝ ꯑꯃ ꯀꯥꯏꯅ ꯀꯟꯅ ꯊꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯅꯝꯂꯝꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯉꯔꯪ ꯉꯔꯪ ꯉꯪꯕ ꯍꯦꯜꯂꯦ, ꯁꯥꯐꯨꯗꯨꯁꯨ ꯀꯜꯂꯦ꯫ ꯊꯣꯡꯗꯨꯅ ꯍꯦꯟꯅ ꯀꯟꯅ ꯊꯤꯟꯕꯗꯒꯤ ꯇꯈꯦꯜꯂꯩ ꯑꯃꯗꯤ ꯈꯣꯝꯕꯁꯨ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯑꯦ꯫ ꯆꯍꯤ 8 ꯆꯪꯕꯗ ꯉꯥꯏꯔꯤꯕ ꯈꯣꯝꯕꯗꯤ ꯑꯉꯥꯡꯒ ꯑꯣꯏꯔꯦ꯫ ꯊꯣꯡ ꯈꯨꯊꯤꯜ-ꯂꯥꯛꯊꯤꯟꯁꯤꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯇꯈꯦꯜꯂꯩꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯅꯥꯎꯕꯗꯨꯅ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞ, ꯊꯣꯡꯒꯤ ꯄꯨꯔꯣꯟꯗꯣ ꯅꯥꯟꯊꯣꯛꯇꯅꯕ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯇꯨꯝꯕ ꯃꯤꯀꯞ ꯊꯣꯛꯂꯛꯄꯒꯤ ꯉꯥꯏꯍꯥꯛꯇꯤ ꯀꯔꯤꯅꯣ ꯈꯜꯂꯨꯕꯗ ꯇꯔꯪ ꯑꯃ ꯇꯧꯏ꯫ ꯍꯨꯔꯥꯟꯕꯅ ꯊꯣꯡ ꯅꯝꯂꯛꯄ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯑꯃꯨꯛꯁꯨ ꯉꯥꯏꯍꯥꯛꯇꯤ ꯈꯜꯂꯤ꯫ ꯇꯈꯦꯜꯂꯩꯅ ꯅꯥꯎꯕ ꯌꯦꯡꯂꯒ, "ꯀꯩꯗꯧꯔꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯥꯎꯕ?" "ꯏꯃꯥ, ꯃꯄꯥꯜꯗꯒꯤ ꯏꯆꯦ ꯁꯦꯡꯒꯣꯏꯒꯤ ꯊꯋꯥꯏꯅ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯗꯨꯅ ꯅꯝꯂꯛꯏꯅꯦ." ꯈꯣꯝꯕꯗꯣ ꯃꯌꯥꯝꯕꯗꯨꯅ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯤꯠ ꯃꯅꯥ ꯏꯄꯣꯝ ꯄꯣꯝ, ꯀꯥꯡꯊꯣꯜ ꯃꯈꯣꯡꯗꯨꯗ ꯂꯦꯞ, ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯛꯏ꯫ ꯉꯁꯥꯏ ꯉꯜꯂꯤꯉꯩꯗꯒꯤ ꯍꯧꯅ ꯁꯦꯡꯒꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯈꯤꯕꯗꯣ ꯊꯥꯡꯉꯩꯁꯤꯡꯅ ꯑꯍꯤꯡꯁꯤꯗ ꯂꯥꯛꯂꯕꯁꯤꯗꯗꯤ ꯈꯣꯝꯕꯗꯣ ꯀꯤꯃꯟꯕꯗꯒꯤ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯛꯂꯤ꯫ ꯎꯇꯨꯕꯤꯒꯨꯝ ꯇꯈꯦꯜꯂꯩꯁꯨ ꯊꯥꯖꯁꯤ ꯀꯗꯥꯏ, ꯊꯥꯖꯔꯣꯏꯁꯤ ꯀꯗꯥꯏ ꯇꯧꯐꯝ ꯈꯪꯗꯦ ꯉꯥꯏꯍꯥꯛꯇꯤ ꯋꯥꯈꯜꯒ ꯐꯛꯆꯤꯟꯈ꯭ꯔꯦ꯫ ꯊꯋꯥꯏ ꯑꯃꯅ ꯂꯥꯛꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯐꯝꯂ ꯍꯥꯏꯕꯁꯤꯒꯤ ꯆꯃꯝꯅꯩ꯫ ꯈꯣꯝꯕꯅ ꯍꯧꯅ ꯍꯧꯅ ꯀꯞꯂꯤ, ꯊꯣꯡꯁꯨ ꯀꯟꯅ ꯊꯤꯜꯂꯤ꯫ ꯅꯥꯎꯕ ꯊꯣꯡ ꯁꯦꯟꯅꯔꯤ꯫ ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧꯅꯤ ꯑꯍꯤꯡ ꯑꯗꯣ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯣꯡ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯃꯔꯛꯇ ꯅꯣꯡ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯨꯅꯤ, ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜꯁꯨ꯫ ꯂꯣꯛꯇꯥꯛ ꯈꯣꯡꯕꯥꯟꯒ ꯇꯥꯏꯅꯅ ꯂꯩꯕ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯂꯩꯕ ꯌꯨꯝ ꯑꯃ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯀꯔꯤ ꯊꯣꯛꯂꯦ ꯍꯥꯏꯕ ꯀꯅꯥꯁꯨ ꯈꯪꯂꯝꯗꯦ꯫ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤ ꯊꯋꯥꯏꯅꯤ ꯉꯁꯤ ꯃꯁꯥꯅ ꯃꯗꯣꯝ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯔꯁꯨ, ꯃꯥꯅ ꯍꯤꯡꯂꯤꯉꯩꯗ ꯃꯉꯣꯟꯗ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯈꯤꯗꯕꯁꯤꯡꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯕ ꯉꯁꯤꯗꯤ ꯏꯔꯣꯏꯅꯔꯦ꯫ ꯑꯣꯠꯀꯦ, ꯂꯩꯀꯥꯏꯁꯤꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯣꯠꯀꯦ ꯈꯜꯂꯤ꯫ ꯁꯤꯕ ꯅꯥꯏꯗꯕ ꯊꯋꯥꯏ ꯃꯤꯔꯦꯜꯅꯤ ꯃꯌꯥꯏ ꯃꯉꯥꯅ ꯏꯇꯤꯟꯗꯨꯅ ꯑꯣꯏꯈꯤꯕ ꯃꯁꯤꯕꯨ ꯇꯔꯥꯏꯅ ꯃꯥꯒꯤ ꯃꯌꯥꯏ ꯄꯨꯝꯕ ꯃꯥꯡꯍꯜꯂꯗ꯭ꯔꯥ? ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯊꯛꯇ ꯉꯧꯈꯤꯒꯦ ꯈꯜꯂꯤ꯫ ꯇꯥꯏꯕꯪ ꯃꯤꯔꯛꯇ ꯆꯪꯁꯤꯜꯂꯒ ꯑꯣꯠꯀꯦ ꯈꯜꯂꯤ꯫ ꯇꯠꯅꯕ ꯅꯨꯃꯤꯠꯇ ꯁꯤꯕ ꯃꯩ ꯀꯟꯕ ꯊꯋꯥꯏ ꯃꯤꯔꯦꯜꯅꯤ꯫ ꯊꯣꯡ ꯊꯤꯟꯅ ꯊꯤꯟꯅ ꯍꯧꯖꯤꯛꯇꯤ ꯁꯦꯡꯒꯣꯏꯅ, "ꯈꯣꯝꯕꯥ, ꯑꯩꯅꯦ ꯈꯪꯗ꯭ꯔꯕꯣ? ꯆꯦꯆꯦ ꯁꯦꯡꯒꯣꯏꯅꯦ, ꯏꯆꯦꯅ ꯏꯄꯥꯕꯨ ꯂꯧꯕ ꯂꯥꯛꯏꯕꯅꯤ꯫ ꯁꯝꯅꯞꯄꯤ ꯅꯞꯄꯨ ꯂꯥꯛꯑꯣ ꯏꯆꯦꯒꯤ ꯁꯝꯂꯥꯡꯁꯤꯗ, ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯄꯦꯟꯗ꯭ꯔꯤ ꯐꯥꯎꯕ ꯂꯥꯛꯑꯣ, ꯊꯣꯔꯛꯑꯣ ꯂꯥꯛꯑꯣ꯫ ꯏꯅꯝꯃ ꯇꯈꯦꯜꯂꯩ, ꯅꯆꯥꯅꯤꯄꯥ ꯑꯇꯣꯟꯕꯗꯣ ꯃꯄꯥꯜꯗ ꯊꯥꯗꯣꯔꯛꯑꯣ." ꯁꯦꯡꯒꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯑꯁꯨꯝꯅ ꯇꯥꯅꯕ ꯍꯥꯏꯔꯛꯄ ꯈꯣꯝꯕꯗꯣ ꯋꯥ ꯋꯥ ꯂꯥꯎꯅ ꯀꯧꯈꯠꯂꯦ꯫ ꯇꯈꯦꯜꯂꯩꯅ ꯃꯆꯥꯒꯤ ꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯀꯞꯀꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯆꯤꯟ ꯕꯦꯜꯂꯤ꯫ ꯁꯦꯡꯒꯣꯏꯅ ꯊꯣꯡ ꯊꯤꯟꯕ ꯅꯝꯃꯛꯄꯗꯨ ꯂꯦꯞꯇꯦ꯫ ꯉꯁꯥꯏꯋꯥꯏꯗꯤ ꯊꯥꯖꯔꯝꯗꯕꯅꯤ ꯇꯈꯦꯜꯂꯩꯗꯣ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯊꯥꯖꯔꯦ꯫ ꯐꯠꯇꯕ ꯊꯋꯥꯏꯒꯤ ꯇꯧꯕ ꯉꯝꯕ ꯃꯇꯤꯛ ꯃꯌꯥꯏꯁꯦ꯫ ꯇꯈꯦꯜꯂꯩꯅ ꯃꯆꯥꯅꯨꯄꯥ ꯈꯣꯝꯕꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯁꯦꯡꯒꯣꯏꯅ ꯃꯥꯒꯤ ꯃꯃꯤꯡ ꯄꯜꯂꯛꯄ ꯀꯤꯕꯒ ꯊꯀꯠꯄꯒꯗ
ꯊꯣꯡꯕꯗꯣ ꯀꯞꯄ ꯇꯣꯛꯈ꯭ꯔꯦ꯫ ꯑꯉꯥꯡꯅꯤꯅ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯈꯜꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯐꯛꯂꯥꯡꯁꯤ ꯋꯥꯏꯔꯒ ꯂꯥꯏ ꯈꯣꯁꯥꯡꯕꯤꯗꯧꯅ ꯃꯈꯨꯠ ꯊꯤꯟꯖꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯈꯜꯂꯤ꯫ ꯇꯈꯦꯜꯂꯩꯅꯁꯨ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯜꯂꯦ꯫ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯏꯔꯥꯆꯦꯟ ꯊꯣꯡꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯆꯥ ꯁꯣꯛꯀꯅꯤ ꯍꯥꯏꯔꯛꯄ ꯀꯗꯣꯝꯗꯒꯤꯅꯣ ꯃꯥꯡꯂꯨꯔꯕ ꯊꯧꯅ ꯍꯟꯖꯤꯜꯂꯛꯄ ꯃꯁꯥꯗ ꯐꯥꯎꯏ꯫ ꯃꯃꯥ ꯑꯃꯅ ꯃꯆꯥ ꯑꯃꯕꯨ ꯀꯗꯥꯏ ꯐꯥꯎꯕ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯇꯥꯛꯀꯦ ꯍꯥꯏꯕꯒꯤ꯫ ꯅꯨꯡꯁꯤꯕꯂꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯤ ꯃꯃꯥ ꯑꯃꯅ ꯃꯆꯥ ꯑꯃꯕꯨ ꯑꯃꯨꯛꯄ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯗꯨꯅꯤ꯫ ꯅꯨꯡꯁꯤꯕꯂꯛꯇꯒꯤ ꯃꯁꯤꯅ ꯄꯨꯝꯊꯣꯏ ꯊꯣꯏꯕꯅꯤ꯫ ꯃꯆꯥ ꯈꯣꯝꯕꯒꯤꯗꯃꯛ ꯃꯁꯣꯝ ꯀꯥꯡꯂꯛꯏ꯫ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯃꯃꯥ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯉꯩ ꯏꯆꯥꯕꯨ ꯏꯊꯥꯗꯒꯤ ꯃꯨꯟꯗꯨꯅ ꯄꯨꯒꯦ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯅꯇꯤꯛ ꯅꯠꯇꯦ꯫ ꯂꯨꯈꯨꯝꯗ ꯉꯥꯔꯤꯕ ꯏꯄꯨꯔꯣꯏꯕꯒꯤ ꯊꯥꯡ ꯁꯥꯟꯅꯕꯒꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯃꯌꯦꯛ ꯍꯛꯄ ꯊꯥꯡꯁꯦ ꯄꯨꯊꯣꯔꯛꯂꯕꯗꯤ ꯁꯦꯡꯒꯣꯏ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯀꯅꯥꯒꯤ ꯃꯐꯝꯗ ꯅꯪꯒꯤ ꯅꯝꯐꯨꯗꯣ ꯇꯧꯖꯔꯨꯆꯣ꯫ ꯁꯤꯗꯗꯤ ꯌꯥꯔꯣꯏꯌꯦ ꯀꯩꯗꯧꯅꯨ꯫ ꯇꯈꯦꯜꯂꯩꯅ ꯑꯁꯨꯝꯅ ꯆꯩꯍꯜꯂꯛꯄ ꯁꯦꯡꯒꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯃꯐꯝꯗꯨꯗꯒꯤ ꯃꯥꯡꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯣꯡ ꯊꯤꯜꯂꯝꯕꯗꯨ ꯇꯣꯛꯈ꯭ꯔꯦ꯫ ꯄꯨꯡꯆꯤꯛ ꯆꯤꯛꯈ꯭ꯔꯦ꯫ ꯅꯣꯡ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯅꯠꯇꯅ ꯑꯇꯩ ꯊꯣꯏꯅ ꯇꯥꯈꯤꯗ꯭ꯔꯦ꯫ ꯈꯣꯡꯕꯁꯨ ꯃꯃꯥꯒꯤ ꯃꯊꯥꯗ ꯇꯨꯝꯊꯈ꯭ꯔꯦ꯫ ꯊꯣꯡꯗ ꯂꯩꯔꯝꯕ ꯅꯥꯎꯕꯁꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯍꯤꯞꯊꯩ꯫ ꯈꯨꯠ ꯆꯠꯄꯒꯤ ꯆꯩꯅꯥꯒꯗꯣ ꯁꯦꯡꯒꯣꯏꯒꯤ ꯃꯌꯥꯏꯗꯨꯅ ꯀꯥꯎꯍꯟꯈꯤ꯫ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯀꯔꯤꯒꯤ ꯁꯦꯡꯒꯣꯏꯒꯤ ꯃꯃꯤꯡ ꯄꯟꯗꯨꯅ ꯃꯅꯥꯎꯄꯥꯕꯨ ꯂꯥꯛꯅꯔꯨꯔꯤꯕ? ꯀꯔꯤꯒꯨꯝꯕ ꯂꯥꯛꯅꯔꯝꯗ꯭ꯔꯕꯗꯤ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯣꯏꯔꯝꯃꯣꯏ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ? ꯇꯈꯦꯜꯂꯩ ꯍꯣꯏꯒꯤ ꯌꯨꯝꯗꯒꯤ ꯁꯦꯡꯒꯣꯏꯒꯤ ꯃꯤꯔꯦꯜꯅ ꯄꯥꯏꯊꯣꯔꯛꯂꯒ ꯅꯪꯍꯧꯔꯔꯤ ꯃꯇꯥꯒꯨꯝ ꯑꯗꯨꯒ ꯀꯨꯔꯥꯎ ꯃꯈꯣꯡꯗꯨꯗ ꯂꯦꯞꯂꯔꯤ꯫ ꯁꯦꯡꯒꯣꯏꯅ ꯇꯣꯛꯑꯦ ꯑꯩ ꯂꯦꯝꯅ ꯇꯣꯛꯑꯦ꯫ ꯑꯩꯅ ꯑꯍꯤꯡꯕ ꯑꯣꯏꯔꯤꯉꯩꯗ ꯑꯩꯕꯨ ꯀꯔꯦꯝꯅꯈꯤꯕ ꯂꯥꯛꯅꯈꯤꯕ ꯀꯌꯥꯅꯤ ꯑꯩꯕꯨ ꯃꯤꯊꯥꯅꯈꯤꯗꯕꯅꯤ꯫ ꯑꯩꯕꯨ ꯂꯥꯛꯅꯈꯤꯕ ꯀꯌꯥꯗꯨꯒꯤ ꯃꯊꯛꯇ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ꯫ ꯍꯧꯖꯤꯛ ꯃꯁꯤꯅ ꯃꯔꯨ ꯑꯣꯏꯗ꯭ꯔꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯃ ꯂꯩ꯫ ꯊꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛꯁꯨ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯊꯕꯥ ꯂꯩꯔꯤ꯫ ꯃꯕꯣꯛ ꯇꯝꯉꯥꯟꯕꯤꯒꯤ ꯅꯥꯛꯇ꯫ ꯐꯩ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯀꯅꯤ꯫ ꯍꯌꯦꯡꯗ ꯉꯥꯏꯔꯗ ꯂꯨꯍꯣꯡꯕꯁꯨ ꯐꯩ꯫ ꯃꯦꯔꯥ ꯍꯤꯌꯥꯡꯒꯩ ꯀꯨꯏꯔꯛꯇ꯭ꯔꯦ꯫ ꯇꯥ ꯊꯦꯝꯕ ꯑꯃꯗꯤ ꯊꯕꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯐꯩꯖꯤꯟꯗꯨꯅ ꯂꯩꯔꯨꯒꯦ꯫ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯒꯤ ꯁꯩꯍꯧꯗ ꯊꯕꯥꯕꯨ ꯀꯧꯊꯣꯛꯇꯨꯅ ꯌꯥꯕꯤ ꯊꯋꯥꯏ ꯂꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯦꯡꯒꯣꯏꯒꯤ ꯃꯤꯔꯦꯜꯗꯣ ꯅꯨꯡꯁꯤꯠ ꯂꯛꯇ ꯑꯍꯥꯡꯕ ꯂꯛꯇ ꯏꯇꯤꯟꯒꯤ ꯁꯥꯍꯨꯝ ꯑꯣꯏꯅ ꯑꯍꯤꯡ ꯋꯥꯡꯂꯦꯟꯁꯤꯗ ꯅꯤꯉꯣꯜ ꯀꯥꯗ ꯇꯨꯝꯂꯤ ꯅꯤꯡꯉꯥꯏꯗꯅ꯫ ꯈꯔ ꯂꯥꯞꯅꯕꯅ ꯂꯩꯀꯥꯏ ꯑꯗꯣ ꯊꯦꯝꯕ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯁꯦꯡꯒꯣꯏꯒꯤ ꯃꯤꯁꯤ ꯊꯣꯛꯂꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤꯗꯤ ꯊꯕꯥ ꯈꯪꯂꯝꯗꯦ꯫ ꯃꯁꯨ ꯃꯕꯦꯟꯇ ꯂꯩꯕ ꯌꯨꯝꯅꯤ꯫ ꯏꯁꯤ ꯃꯕꯣꯛ ꯄꯤꯁꯛꯁꯨ ꯇꯨꯝꯂꯤ꯫ ꯃꯤꯅ ꯌꯥꯝꯅ ꯇꯨꯝꯕ ꯅꯨꯡꯉꯥꯏꯔꯛꯄ ꯃꯇꯥꯡꯗꯨꯗꯅꯤ ꯅꯤꯉꯣꯜ ꯀꯥꯒ ꯇꯥꯏꯅꯅ ꯂꯩꯕ ꯐꯛꯂꯥꯡ ꯑꯗꯨꯗ ꯊꯣꯡꯅꯥꯎ ꯃꯌꯥꯒ ꯑꯣꯏꯔꯦ꯫ ꯊꯕꯥ ꯇꯥꯕ꯭ꯔꯣ? ꯊꯕꯥ ꯁꯤ ꯊꯕꯥ ꯊꯕꯥ ꯍꯥꯏꯔꯒ ꯍꯟꯖꯤꯟ ꯊꯣꯡꯅꯥꯎꯗꯨꯗ ꯀꯣꯛ ꯊꯤꯜꯂꯤ꯫ ꯍꯟꯖꯤꯟ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯀꯧꯕꯗꯨꯗ ꯊꯕꯥꯗꯣ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯇꯨꯝꯂꯨꯕꯒꯤ ꯏꯍꯩ ꯍꯩꯅꯤꯡꯗꯕ ꯃꯔꯛꯇ ꯑꯁꯨꯝꯅ ꯊꯦꯝꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯥꯗꯤ ꯉꯛꯄꯅ ꯃꯁꯥꯗꯣ ꯈꯝ ꯊꯦꯡꯉꯤ꯫ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗꯅꯤ꯫ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥ ꯂꯣꯏꯅ ꯇꯤꯟꯅꯔꯛꯄ ꯅꯨꯡꯁꯤꯅꯔꯛꯄꯗ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯅꯤꯉꯣꯜ ꯈꯔꯥꯏ ꯊꯣꯡꯒꯥꯟ ꯂꯥꯟꯁꯤꯜꯂꯛꯇ꯭ꯔꯤꯕ ꯄꯥꯈꯪ ꯑꯣꯏꯕ ꯃꯥꯅ ꯃꯁꯤ ꯈꯪꯍꯧꯗꯅ ꯑꯍꯤꯡꯒꯤ ꯃꯇꯝꯁꯤꯗ ꯊꯣꯡꯅꯥꯎ ꯊꯤꯟꯗꯨꯅ ꯀꯧꯔꯛꯄ ꯋꯥꯍꯪ ꯆꯥꯝꯃ ꯏꯔꯣꯏꯅꯩ ꯃꯁꯥꯗ꯫ ꯊꯥꯖꯕ ꯁꯨꯡꯉꯝ ꯉꯝꯗꯦ꯫ ꯃꯤꯀꯞ ꯊꯣꯛꯂꯕꯁꯨ ꯄꯥꯛ ꯍꯦꯛ ꯈꯨꯝꯗꯦ꯫ ꯃꯕꯣꯛꯅ ꯍꯥꯏꯕ ꯋꯥ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯃꯝ ꯃꯊꯦꯡꯗ ꯃꯤꯅ ꯀꯧꯕ ꯈꯨꯝꯒꯅꯨ꯫ ꯇꯧꯍꯩꯗꯦ, ꯐꯠꯇꯦ, ꯇꯤꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯑꯣꯏꯒꯜꯂꯤ꯫ ꯑꯗꯨꯅ ꯁꯣꯏꯗꯅ ꯃꯥꯅ ꯆꯤꯡꯅꯔꯤꯁꯦ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ꯫
ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯗꯦ ꯊꯥꯖꯕ ꯃꯁꯥꯗ ꯊꯦꯡꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯣꯡꯅꯥꯎꯗꯨꯁꯨ ꯊꯤꯟꯕ ꯂꯦꯞꯄꯝꯗꯦ ꯊꯕꯥ ꯊꯕꯥ ꯍꯥꯏꯅ ꯀꯧꯕꯁꯨ ꯂꯦꯞꯄꯝꯗꯦ ꯊꯕꯥ ꯃꯕꯣꯛ ꯄꯤꯁꯛ ꯍꯧꯗꯣꯛꯁꯤꯔ ꯈꯜꯂꯤ ꯃꯇꯥꯡ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯍꯧꯗꯣꯛꯂꯨꯔꯒ ꯅꯨꯡꯉꯥꯏꯖꯗꯦ ꯃꯕꯣꯛꯇꯤ ꯏꯁꯤ ꯀꯩ ꯇꯨꯝꯗꯦ ꯉꯥ ꯐꯥꯕꯗ ꯋꯥꯖꯔꯕꯅꯤ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯍꯧꯗꯣꯛꯄ ꯇꯜꯂꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯁꯦ ꯃꯇꯥꯡꯁꯤꯗ ꯍꯣꯏ ꯃꯥꯏ ꯀꯔꯤꯝꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯁꯤꯅ ꯐꯩ ꯇꯜꯂꯒ ꯇꯣꯛꯆꯈꯤꯅꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯁꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯀꯧꯗꯨꯅ ꯂꯩꯔꯕꯗꯤ ꯅꯣꯡꯉꯥꯟꯈꯤꯕ ꯈꯪꯍꯧꯔꯔꯣꯏ ꯈꯜꯂꯤ ꯆꯃꯝꯅꯩ ꯃꯁꯥꯗꯣ ꯇꯅꯤꯛꯄ ꯑꯀꯤꯕꯁꯨ ꯃꯁꯥꯗ ꯏꯔꯣꯏꯅꯗꯨꯅ ꯆꯠꯂꯤ ꯀꯔꯝꯕ ꯇꯤꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯦ ꯁꯥꯔꯤꯕꯅꯣ ꯈꯜꯂꯤ ꯊꯣꯡꯅꯥꯎ ꯑꯗꯣ ꯊꯤꯟꯅ ꯊꯤꯟꯅ ꯊꯕꯥ ꯑꯩ ꯈꯪꯉꯤ ꯅꯪ ꯇꯨꯝꯗꯦ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯖꯕꯁꯦ ꯇꯥꯅ ꯇꯥꯅ ꯇꯥꯁꯤꯟꯅꯔꯨꯔꯒꯦ ꯈꯜꯂꯕ꯭ꯔꯥ ꯅꯪꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯊꯕꯥꯒꯤ ꯃꯤಹುꯜꯗꯣ ꯈꯣꯡꯖꯦꯜ ꯌꯥꯡꯁꯤꯜꯂꯛꯏ ꯊꯕꯥ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯂꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯉꯥꯏꯍꯥꯛꯇꯤ ꯍꯥꯏꯐꯝ ꯈꯪꯗꯦ ꯃꯄꯥꯜꯗꯒꯤꯁꯤꯅ ꯀꯔꯝꯅ ꯃꯥ ꯇꯨꯝꯗꯦ ꯈꯪꯂꯤꯕ ꯃꯁꯤꯗ ꯈꯟꯕꯗ ꯃꯥ ꯃꯤಹುꯜꯗꯣ ꯐꯥꯊꯕ ꯉꯝꯗꯦ ꯊꯦꯝꯕꯅ ꯃꯄꯥꯜꯗꯒꯤ ꯑꯃꯨꯛ ꯂꯩꯅꯥꯗꯒꯤ ꯍꯦꯟꯅ ꯊꯣꯠꯄꯤ ꯊꯃꯣꯏꯅꯤ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯊꯃꯣꯏꯗꯨꯗꯤ ꯊꯧꯗꯨ ꯅꯨꯡꯗꯒꯤ ꯍꯦꯟꯅ ꯀꯜꯂꯝꯂꯦ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯗꯣ ꯉꯁꯤ ꯅꯪꯅ ꯎꯠꯂꯤꯁꯤꯔꯣ ꯐꯩ ꯅꯪꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯂꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯅ ꯑꯁꯨꯝꯅ ꯇꯨꯃꯤꯟ ꯂꯩꯔꯅꯤ ꯍꯥꯏꯔꯗꯤ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯂꯁꯤ ꯑꯩ ꯏꯁꯥꯅ ꯌꯥꯔꯦ ꯅꯪ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯕ ꯃꯥꯜꯂꯦ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯁꯦꯡꯒꯣꯏꯒꯤ ꯅꯥꯛꯇ ꯑꯣꯏꯅ ꯆꯠꯂꯒꯦ ꯄꯤꯡ ꯂꯥꯎꯏ ꯃꯁꯥꯗ ꯊꯃꯣꯏꯗ ꯇꯥꯁꯣꯟꯅ ꯊꯤꯟꯕꯒꯨꯝꯅ ꯐꯥꯎꯏ ꯁꯦꯡꯒꯣꯏ ꯄꯜꯂꯛꯄꯗ ꯃꯥꯅ ꯌꯥꯝꯅ ꯍꯩꯅꯗꯦ ꯁꯦꯡꯒꯣꯏꯁꯦ ꯉꯁꯥꯏꯋꯥꯏꯗꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯔꯝꯗꯕꯅꯤ ꯍꯧꯖꯤꯛꯅ ꯁꯦꯡꯒꯣꯏ ꯄꯜꯂꯛꯄꯗ ꯊꯥꯖꯕ ꯐꯥꯎꯔꯦ ꯁꯦꯡꯒꯣꯏꯒꯤ ꯍꯥꯛꯇꯛꯇ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯄꯂꯣꯟ ꯀꯌꯥ ꯑꯃꯁꯨ ꯈꯥꯈꯤ ꯂꯣꯏꯕ ꯅꯥꯏꯗꯅ ꯈꯠꯅꯈꯤ ꯁꯥꯎꯅꯈꯤ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯃꯤꯠꯃꯥꯡꯗ ꯑꯍꯤꯡꯕ ꯑꯃꯒꯨꯝꯅ ꯑꯃꯃꯝ ꯆꯣꯡꯊꯣꯔꯛꯇꯨꯅ ꯊꯕꯥꯒꯤ ꯃꯐꯝꯗ ꯀꯥꯏꯍꯧꯕꯒꯨꯝ ꯊꯣꯛꯂꯦ ꯁꯦꯡꯒꯣꯏ ꯄꯜꯂꯛꯄꯗꯨꯗ ꯇꯨꯃꯤꯟ ꯂꯩꯕ ꯍꯩꯇ꯭ꯔꯗꯨꯅ ꯊꯕꯥꯅ ꯇꯥ ꯊꯦꯝꯕꯥ ꯀꯌꯥꯔꯛ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ ꯑꯩꯅ ꯍꯩꯅꯗꯕ ꯃꯤꯒꯤ ꯃꯃꯤꯡꯗꯣ ꯄꯜꯂꯛꯀꯅꯨ ꯍꯥꯏꯔꯤꯃꯛꯇꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯐꯝꯗ ꯀꯌꯥꯔꯛ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ ꯑꯩꯕꯣ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ ꯑꯗꯨꯗꯤ ꯑꯩꯅ ꯅꯪꯕꯨ ꯀꯧꯕ ꯉꯥꯡꯕ ꯇꯥꯅ ꯇꯥꯅ ꯇꯥꯁꯤꯟꯅꯗꯕꯗꯨꯗ ꯇꯧꯕꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯉꯣꯟꯗꯅ ꯑꯆꯨꯝꯕ ꯁꯥꯔꯒ ꯑꯣꯟꯈꯠꯂꯛꯀꯅꯨ ꯂꯥꯟꯕꯅ ꯅꯪꯅ ꯂꯥꯜꯂꯒ ꯁꯦ ꯑꯩꯅ ꯃꯥꯒꯤ ꯃꯃꯤꯡ ꯄꯜꯂꯤꯁꯦ ꯑꯩꯅ ꯄꯟꯅꯤꯡꯗꯨꯅ ꯄꯟꯕ ꯅꯠꯇꯦ ꯅꯪꯅ ꯋꯥ ꯈꯪꯃꯟꯗꯕ ꯊꯋꯣꯏ ꯋꯥꯔꯣꯏꯗꯕꯗꯨꯒꯤ ꯄꯟꯕ ꯑꯩꯅ ꯄꯟꯒꯅꯨ ꯍꯥꯏꯔꯗꯤ ꯄꯜꯂꯅꯨ ꯃꯤꯅ ꯇꯨꯝꯅ ꯍꯤꯞꯅꯕ ꯑꯍꯤꯡꯒꯤ ꯃꯇꯝꯁꯤꯗ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯂꯥꯛꯎ ꯍꯥꯏꯒꯦ ꯃꯐꯝ ꯃꯇꯝ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯅꯣꯡꯃꯗ ꯑꯊꯦꯡꯕ ꯑꯃꯗ ꯂꯥꯛꯇꯕ ꯅꯪꯁꯦ ꯀꯔꯤꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯦ ꯁꯤꯗꯕꯨ ꯑꯩꯅ ꯀꯔꯝꯅ ꯊꯥꯖꯒꯅꯤ ꯏꯁ ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯅꯪꯅ ꯑꯩꯁꯦ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤꯅꯣꯕ ꯑꯍꯤꯡꯁꯤꯗ ꯀꯧꯊꯣꯔꯛꯂꯕꯅꯤꯅ ꯑꯩꯗꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯔꯦ ꯐꯖꯩꯍꯦ ꯋꯥꯇꯥꯁꯤꯗꯤ ꯕꯦꯝꯃ ꯅꯪꯅ ꯑꯍꯤꯡꯁꯤꯗ ꯂꯥꯛꯄꯒꯤ ꯊꯣꯛꯍꯟꯖꯕꯅꯤ ꯀꯩꯅꯣ ꯑꯗꯣ ꯑꯩ ꯅꯪꯉꯣꯟꯗ ꯋꯥꯍꯪ ꯑꯝꯇ ꯍꯪꯒꯦ ꯍꯪꯉꯨꯅꯦ ꯅꯨꯡꯁꯤꯕꯤ ꯅꯪꯕꯨ ꯎꯅꯤꯡꯗꯨꯅ ꯂꯥꯛꯄꯁꯦ ꯃꯐꯝ ꯃꯇꯝ ꯍꯥꯏꯗꯨꯅ ꯂꯩꯕ꯭ꯔꯥ ꯑꯩꯅ ꯂꯥꯛꯏꯁꯦ ꯂꯥꯛꯅꯤꯡꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ ꯃꯔꯝ ꯑꯃ ꯂꯩꯕꯒꯤꯅꯤ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯑꯀꯤ ꯑꯈꯪ ꯄꯨꯝꯅꯃꯛ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯦ ꯑꯗꯣ ꯍꯥꯏꯅꯤ ꯍꯥꯏꯕ ꯃꯔꯝꯗꯣ ꯍꯥꯏꯌꯨ ꯃꯪꯒꯤ ꯋꯥꯅꯤ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯍꯤꯡꯁꯤꯗ ꯑꯩꯗꯤ ꯍꯥꯏꯔꯅꯤ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯕꯅꯤꯅ ꯏꯕꯥꯅꯤ ꯍꯤ ꯇꯣꯡꯗꯨꯅ
ꯂꯣꯛꯇꯥꯛꯇ ꯊꯝꯆꯦꯠ ꯆꯥꯕ ꯆꯠꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯍꯤ ꯂꯥꯛꯁꯤꯟꯗꯨꯅ ꯅꯪ ꯏꯁꯤꯡꯗ ꯏꯔꯥꯛꯅꯔꯝꯃꯤ꯫ ꯃꯀꯨ ꯃꯪꯗꯨꯅ ꯃꯔꯝ ꯑꯣꯏ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯪꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯍꯟꯕꯤꯔꯝꯂꯦ꯫ ꯃꯪꯒꯤ ꯋꯥꯕꯨ ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯑꯩꯕꯨ ꯌꯥꯝ ꯂꯥꯏꯊꯣꯛꯅ ꯂꯧꯕ ꯃꯥꯜꯂꯤ ꯊꯕꯥ꯫ ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯤꯕ, ꯑꯗꯨꯒ ꯅꯪꯒꯤ ꯃꯑꯣꯡꯁꯤꯅ ꯑꯩꯕꯨ ꯂꯥꯏꯊꯣꯛꯄ ꯃꯥꯜꯂꯤꯕ꯫ ꯀꯅꯥꯅ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯤꯕ? ꯌꯥꯝꯅ ꯎꯠꯊꯣꯛꯄ ꯌꯥꯗꯦ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤꯗꯤ ꯂꯣꯟꯅ ꯊꯨꯞꯅ ꯊꯃꯣꯏꯗ ꯊꯝꯒꯗꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯔꯗꯤ ꯃꯄꯥꯜꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯉꯁꯤꯒꯤ ꯅꯪꯒꯤ ꯁꯛꯇꯝꯗꯣ ꯌꯦꯡꯖꯔꯒ ꯊꯃꯣꯏꯒꯤ ꯂꯥꯡꯇꯛꯅꯕꯁꯦ ꯀꯣꯛꯂꯒ ꯄꯥꯈꯪ ꯏꯔꯥꯟꯌꯥꯏꯗ ꯍꯟꯖꯈ꯭ꯔꯒꯦ꯫ ꯍꯣꯏ, ꯉꯥꯏꯔꯝꯃꯣ, ꯑꯩ ꯊꯣꯛꯂꯛꯑꯒꯦ꯫ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯀꯥꯡꯈꯟꯗꯣ ꯍꯥꯏꯗꯣꯔꯛꯏ꯫ ꯅꯨꯡꯁꯤꯕꯅ ꯊꯨꯝꯍꯠꯂꯕ ꯊꯃꯣꯏꯗꯣ ꯑꯊꯦꯡꯕ ꯍꯤꯡꯗ ꯅꯣꯡꯏꯜꯅ ꯊꯥꯕꯜ ꯃꯉꯥꯜ ꯎꯔꯒ ꯄꯨꯛꯅꯤꯡꯅ ꯅꯨꯡꯉꯣꯟꯗꯨꯅ ꯅꯣꯡꯏꯟꯅ ꯈꯣꯡꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯔꯦ꯫ ꯅꯨꯡꯁꯤ ꯊꯨꯡꯁꯥꯗ ꯇꯨꯁꯤꯜꯂꯕ ꯊꯃꯣꯏꯅ ꯅꯨꯡꯁꯤꯕꯒꯤ ꯏꯄꯥꯛꯇ ꯂꯨꯞꯄꯗꯤ ꯊꯃꯣꯏꯅ ꯀꯌꯥꯗ ꯑꯄꯦꯟꯕ ꯄꯣꯛꯂꯤꯕ꯫ ꯅꯨꯡꯁꯤꯕ ꯃꯥꯅ ꯅꯤꯡꯉꯣꯜ ꯃꯔꯥꯟꯌꯥꯏꯗ ꯂꯦꯞꯂꯔꯕ ꯑꯄꯦꯟꯕ ꯐꯥꯎꯈꯤꯗꯨꯅ ꯎꯅꯔꯨꯔꯒꯦ ꯍꯥꯏꯕꯒꯤ ꯃꯈꯣꯡ ꯑꯗꯣ ꯊꯥꯡꯗꯣꯛꯂꯗꯨꯅ ꯊꯣꯡꯖꯤꯟꯗ ꯂꯦꯞ ꯆꯥꯔꯒꯤ ꯄꯨꯔꯣꯟ ꯁꯠꯀꯦ ꯇꯧꯕ ꯃꯕꯣꯛ ꯄꯤꯁꯛꯅ ꯊꯕꯥꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ꯫ ꯊꯣꯡ ꯍꯥꯡꯇꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯊꯤꯡꯏ꯫ ꯄꯤꯁꯛ ꯑꯃꯗꯤ ꯊꯕꯥ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯑꯕꯣ, ꯃꯥꯅꯤ, ꯂꯥꯡꯒꯅꯨ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯑꯍꯤꯡꯁꯤꯗꯅꯦ꯫ ꯑꯕꯣ, ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯎꯅꯔꯒ ꯂꯦꯝꯅ ꯍꯜꯍꯟꯈ꯭ꯔꯒꯦ꯫ ꯅꯁꯨꯕꯨ ꯂꯝꯍꯦꯟꯕꯤꯅꯤ, ꯏꯀꯥꯏ ꯈꯪꯗꯕꯤꯅꯤ ꯍꯥꯏꯅ ꯆꯩꯒꯦꯁꯨ ꯆꯩꯕꯤꯌꯨ꯫ ꯊꯣꯡꯁꯦ ꯑꯃꯨꯛꯇꯗꯤ ꯍꯥꯡꯇꯣꯛꯄꯤꯌꯨ꯫ ꯃꯥꯒꯤ ꯃꯪ ꯅꯨꯡꯉꯥꯏꯔꯝꯗꯦ ꯍꯥꯏ꯫ ꯑꯩ ꯎꯔꯒ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯂꯥꯡꯇꯛꯅꯕꯁꯦ ꯀꯣꯛꯂꯒ ꯍꯟꯖꯈꯤꯅꯕ꯫ ꯍꯥꯏ ꯊꯕꯥ, ꯂꯥꯡꯒꯅꯨ ꯑꯍꯤꯡꯁꯤꯗ꯫ ꯑꯕꯣ, ꯁꯦꯕ, ꯑꯩꯅ ꯍꯥꯏꯖꯕꯁꯦ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ꯫ ꯅꯪ ꯃꯥ ꯎꯅꯔꯒ ꯅꯪꯒꯤ ꯑꯏꯕꯤ ꯊꯋꯥꯏ ꯃꯥꯡꯂꯒꯦ ꯍꯥꯏꯔꯣ? ꯀꯔꯤꯅꯣ ꯑꯕꯣ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ? ꯃꯕꯣꯛꯀꯤ ꯋꯥꯍꯩꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯊꯕꯥ꯫ ꯅꯨꯡꯁꯤꯕꯅ ꯊꯨꯝꯍꯠꯂꯕ ꯆꯥꯡꯖꯧ ꯄꯥꯟꯗ ꯆꯦꯜꯂꯝꯕ ꯂꯥꯏꯖꯗꯣ ꯃꯔꯦꯞ ꯍꯟꯊꯈꯤ ꯃꯄꯥꯜꯗꯒꯤ꯫ ꯀꯩꯗꯧꯔꯦ ꯊꯕꯥ? ꯅꯪꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯛꯂꯛꯇ꯭ꯔꯤꯁꯤꯅ? ꯅꯪ ꯑꯩꯕꯨ ꯃꯤꯔꯥꯏꯔꯕꯣ? ꯊꯕꯥ ꯄꯥꯎꯈꯨꯝ ꯄꯤꯗꯨꯒꯤ ꯃꯆꯤꯟ ꯀꯥꯡꯂꯛꯏ꯫ ꯃꯕꯣꯛꯅ ꯈꯨꯝꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯦꯜꯂꯤ꯫ ꯃꯄꯥꯜꯗꯒꯤꯅ ꯊꯕꯥ ꯊꯕꯥ, ꯊꯣꯡ ꯍꯥꯡꯇꯣꯛ, ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯤ꯫ ꯉꯁꯥꯏꯋꯥꯗꯤ ꯊꯤꯜꯂꯝꯗꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯊꯤꯜꯂꯛꯏ꯫ ꯃꯇꯝꯗꯨꯗ ꯄꯤꯁꯛꯅ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯀꯔꯝꯕ ꯏꯀꯥꯏ ꯈꯪꯗꯕ, ꯇꯤꯃꯨ ꯐꯠꯇꯕ, ꯂꯥꯏꯃꯨ ꯐꯠꯇꯕꯅꯣ? ꯅꯌꯥꯡꯂꯦꯟꯗꯨꯗ ꯀꯥꯡꯖꯩ ꯀꯥꯡꯉꯨꯁꯤꯅ ꯁꯥꯟꯊꯧꯔꯥ? ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯂꯥꯏ ꯃꯤꯅꯝ ꯆꯥꯕ, ꯏꯀꯥꯏ ꯈꯪꯗꯕ! ꯇꯤꯟꯕꯨ ꯂꯥꯏꯃꯨ ꯅꯈꯣꯏꯅ ꯃꯊꯛ ꯀꯥꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯤꯒ ꯂꯥꯏꯒ ꯑꯅꯤꯗꯤ ꯇꯣꯠꯁꯤꯟꯅꯕ ꯌꯥꯕ ꯅꯠꯇꯦ꯫ ꯄꯤꯁꯛꯁꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯁꯦꯡꯒꯣꯏ ꯅꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯁꯤꯃꯗꯤ ꯈꯟꯕ ꯑꯃ ꯂꯩꯖꯩ, ꯃꯗꯨꯗꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨꯅꯤ꯫ ꯃꯁꯨ ꯅꯨꯄꯥ ꯑꯣꯏꯔꯤꯕ ꯊꯦꯝꯕ ꯁꯥꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯕ ꯂꯨꯍꯣꯡꯉꯝꯗꯥꯏꯁꯦ ꯃꯤꯁꯨ ꯂꯥꯏꯁꯨ ꯌꯦꯡꯁꯤꯜꯂꯤ꯫ ꯑꯗꯨꯅ ꯃꯁꯨ ꯅꯨꯄꯤꯁꯤꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕꯅ ꯌꯦꯡꯁꯤꯜꯂꯤꯅꯤ ꯍꯥꯏꯕ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯈꯟꯖꯕ ꯑꯃ ꯂꯩ꯫ ꯋꯥꯔꯤꯁꯤꯒꯤ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯗ ꯊꯥꯕꯤꯔꯝꯃꯨ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫